ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯦꯞꯅꯤ चलो चलो सुन लॉक को इंगनी को ni जामी ना माइसी नमगर बैग तो राबा ओ आगो क्या करे मैं वेन का सिनेरी जंग फजी सिगा नोंग तो चूरी चूबाई नोंथी मंगे सिगा खर खर चुईगो नोंग से दुनी मैम दा इना सुम शेयर टुनिंगना तौरकनी थम्मगे मैम सगोल हिदाक ले सिसे क्या फजना साथली इसे महादेव तकत पर लेनी सगोल हिदाक से नोंग चूबगी ओ हाँ ऐसे टी गार्डन जी वो चली नहीं मुझे टी गार्डन भी ना और मिले बा अरे टी गार्डन तो चंगा गमो चंगा की हेलो मैं फैक्ट्री सोने से गार्डन ही ना गार्डन भी सोंदा सी से मैं आसाम डिब्रूगढ़ चामना हे बसी से बगान चामना हे इन मैम तो जिंगनी तौरी इसी जाम नुंगाई सी पूरा सीनरी से जाम फजे पूरा ग्रीनरी गतनी चा हेकपसे जिंगसु नुंगाई मोइसे सी कोइबा लाइनी ना सी आमता वीडियो तौगे ना खन्ना तो हजी गई थमगे को नाक अमुक कोइरुहिगे आर्टिस्ट एन इंच के एम एस और एमपी तो हेतु मीटिंग पुणे हेतु बहुत माने तলত हे 12 इंच माने गुसि যাব 8 इंच 10 इंच 12 इंच अच्छा 18 इंच लास्ट गुसि যাব মানে তেতে গাঠি কেটা এৰাই দিয়ে এই গাঠি কেটা যে এৰাই খায় হেতু মানে এমপি বুলি কব এমপি হেতু কষ্ট ধৰা 40 বছৰ পিছত না 30 বছৰ পিছত হেতু কাটিং আচ্ছা এলপি তো 5 বছৰ মুৰে মুৰে হয় হেতু और एटे जे কৰিছে 4 বছৰ চাইকল এলপি তো और एटे जे কৰি আছে হেতু এলপি হয় एलपी এটু সব এলপি হয় এই 4 বছৰ পিছত তাৰপিছত হৈ গ'ল ডিএছ আমাৰ ডিএছ এলপি ডিএছ এমএল না এলপি আনপুৰ ডিএছ আনপুৰ তাৰপিছত আকৌ মানে হেইটা বজায় अच्छा एमपीजीएस তাৰপিছত এমএস আহিব एमएस দেখায় বহুত কোম্পানী বাগানে এমএস দেখায় আমাৰ জাগিটা খায় হংগুৱা গিটা सिनी मयाम मोगिसु नियम ले ममिंग कसु ले प्लग तौबगी से चाबरा हेक बसे 40 years मतुंगी हेक बना अमा चारी बसोर गिना अमा समाय जिकिना एते तौरीबा फना नुआई नुआई चाबगान कोई बसे दी फ्रेश नुसित फंगी सिसिगा मुझे हैनु पाम्बिसु ले मथकता असिगी हे खर माने ने सी हे खरे फजदी फजे ये सिसु अचौबा बगानी सिसु सी चिचोगी बगानी मनिंगी ngसाई दुना एना मी हे मतम दुगा नमनिंग चटलेनी दुना अतोपनी मनाक्ता दो मोगी से हे खरे जी खितंग वाटली सी दी हे खिबै दाग लते दाग ngata ले दो हे खरे लोरे से नंग होद्रे वीडियो तो होबगी मोइना हेक पना हालम में दुना ngसाई मयाम ना हेक पदो मनाक ले अदुगी बु चतना चिंग हलुरे हम फजी जे
야래 레코드 रेकॉर्ड हो गया 쟁으로 सी 쟁으로 सी मा तो भाई ओइले 남해나 नम ऐसे वीडियो तोड़ी नहीं ने 아 को हाँ उरोई ममांग तोड़ी ठीक है ऐगोंदा खोइदे उबो जाम 신 남아가 더 नम्मे नम्मे 남아 अभी इसका हो गया 아 इतना तोड़े और इतना लेवल माना दो नहीं 야봐 जारे ऐसे नमो हैरा एक बार नम्मे इसका भी ना इतना बस दो तो कर दिया आपका वो मुझे इसी लोरे ꯍꯧꯖꯤꯛꯇ ꯅꯨꯡꯁꯥ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯔꯛꯏ ꯌꯦꯡꯉꯣ ꯃꯁꯛꯇꯣ ꯌꯦꯡꯉꯛꯀꯦ ꯅꯨꯡꯁꯥꯗ ꯁꯨꯒꯠꯂꯦ ꯃꯃꯥꯏꯁꯦ ꯅꯨꯡꯁꯥ ꯈꯤꯇꯪ ꯁꯥꯗꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯅꯦ ꯄꯨꯈ꯭ꯔꯤꯒꯁꯦ ꯌꯦꯡꯕ ꯕꯒꯥꯟꯁꯤ ꯁꯤꯁꯦ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯥꯁꯤꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯌꯦ ꯁꯣꯝꯗꯅ ꯄꯨꯈ꯭ꯔꯤ ꯐꯔꯦ ꯁꯤ ꯑꯁ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯅꯤ ꯄꯨꯈ꯭ꯔꯤꯁꯦ ꯏꯁꯤꯡ ꯈꯔ ꯀꯪꯊꯔꯦꯕꯣ ꯁꯦ ꯅꯣꯡ ꯆꯨꯔꯗꯤ ꯌꯥꯝ ꯂꯥꯛꯏ ꯍꯥꯏ ꯏꯁꯤꯡ ꯖꯨꯟ ꯖꯨꯂꯥꯏ ꯑꯁꯤ ꯉꯥ ꯆꯥꯔꯤꯅꯤ ꯑꯁ ꯌꯨꯝꯒꯤ ꯉꯥ ꯆꯥꯔꯤꯅꯤ ꯁꯤꯒꯩ ꯀꯩꯀꯩ ꯉꯥꯅꯣ ꯁꯤ ꯏꯆꯦ ꯖꯥꯏꯃꯅꯤ ꯀꯔꯤ ꯀꯔꯤ ꯉꯥꯅꯣ ꯑꯗꯒꯤ ꯉꯥꯀꯔꯥ ꯉꯥꯆꯤꯛ ꯉꯥꯃꯨ ꯄꯨꯊꯤ ꯑꯁ ꯚꯦꯔꯥꯏꯇꯤꯁ ꯅꯠꯇꯅꯤꯅꯦ ꯃꯈꯟ ꯃꯈꯟ ꯄꯦꯔꯨꯛꯁꯨ ꯍꯧꯋꯤꯅꯦ ꯍꯧꯕꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯄꯦꯔꯨꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯥꯡꯁꯨ ꯆꯥꯔꯦ ꯄꯨꯈ꯭ꯔꯤ ꯊꯔꯣꯏꯒꯗꯤ ꯇꯥꯕ꯭ꯔꯥ ꯄꯨꯈ꯭ꯔꯤꯁꯦ ꯇꯥꯏ ꯍꯟꯗꯛ ꯊꯧꯔꯣꯏ ꯈꯨꯟꯅꯁꯨ ꯆꯥꯔꯦ ꯈꯨꯟꯇ ꯆꯥꯏ ꯁꯤꯒꯩ ꯕꯣ ꯉꯥ ꯐꯥꯕꯗ ꯑꯗꯨꯝ ꯈꯨꯟꯖꯜꯂꯦ ꯄꯤꯡ ꯀꯂꯔ ꯂꯩꯁꯦ ꯐꯅ ꯐꯖꯩꯅꯦ ꯋꯥ ꯁꯤꯅꯦꯔꯤꯒꯗꯤ ꯋꯥꯎ ꯑꯗꯨꯒ ꯁꯤꯒꯅ ꯑꯩꯈꯣꯏ ꯅꯥꯀꯟ ꯅꯥꯀꯟꯁꯤꯅ ꯆꯥꯕꯒꯥꯅꯤ ꯁꯤ ꯗꯤꯁꯦꯝꯕꯔ ꯃꯇꯝꯗꯗꯤ ꯁꯤꯗ ꯀꯣꯂꯣꯝ ꯇꯧꯊꯣꯛꯈꯤꯕ ꯑꯣ ꯑꯗꯩ ꯍꯤꯗꯥꯛ ꯀꯥꯞꯇꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒꯤ ꯃꯅꯥꯁꯦ ꯁꯤꯅꯤ ꯍꯦꯛꯑꯒ ꯏꯆꯥꯅꯨꯄꯥꯅ ꯅꯉꯣꯟꯗ ꯆꯥ ꯂꯣꯜꯂ ꯄꯤꯊꯩꯁꯦ ꯑꯁꯤ ꯃꯅꯥ ꯑꯅꯧꯕꯁꯦ ꯁꯤ ꯃꯅꯥ ꯑꯅꯧꯕꯁꯦ ꯍꯦꯛꯑꯒ ꯑꯩꯈꯣꯏ ꯆꯃꯅꯥ ꯁꯦꯝꯃꯦꯕ ꯑꯥ ꯁꯤꯅꯅꯤ ꯆꯃꯅꯥ ꯄꯤꯊꯩꯗꯣ ꯆꯥ ꯂꯣꯜꯂꯒ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅꯦ ꯏꯆꯦ ꯖꯥꯏꯃꯅꯦ ꯃꯁꯛꯇꯅꯤꯗ ꯁꯤ ꯑꯅꯧꯕꯁꯤꯗꯤ ꯍꯥꯎꯔꯤꯗꯨꯅ ꯃꯅꯝꯁꯨ ꯅꯨꯡꯁꯤꯌꯦꯕ ꯃꯅꯝꯁꯨ ꯅꯨꯡꯁꯤ ꯈꯔ ꯀꯆꯥ ꯀꯆꯥ ꯁꯤ ꯆꯥ ꯌꯥꯏꯗ ꯍꯦꯛꯏꯅꯤꯅꯦ ꯑꯩ ꯑꯗꯨꯝ ꯁꯤ ꯈꯔꯃꯗꯤ ꯁꯤ ꯃꯅꯥ ꯑꯅꯧꯕꯁꯦ ꯀꯣꯠꯅ ꯆꯥꯅꯩ ꯍꯥꯏꯅꯦ ꯑꯂꯨꯒ ꯃꯦꯠꯂꯒ ꯆꯥꯅꯩ ꯍꯣꯏ ꯃꯤꯒꯤꯅꯤꯀꯣ ꯑꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣ ꯍꯣꯖꯥꯏꯗꯩ ꯂꯥꯛꯑꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯕ ꯏꯆꯦ ꯆꯥꯏꯃ ꯁꯤꯗ ꯑꯂꯨꯒ ꯃꯦꯠꯂꯒ ꯀꯣꯠꯂꯒ ꯆꯥꯎ ꯑꯅꯧꯕ ꯃꯇꯣꯟꯅꯦ ꯈꯨꯍꯥꯎꯅꯤ ꯈꯔ ꯈꯥꯁꯨꯛ ꯈꯥꯁꯨꯛ ꯇꯧꯔꯤꯔꯦ ꯊꯛꯏꯗꯤ ꯀꯩꯅꯣꯁꯦ ꯀꯣ ꯑꯗꯨꯅꯅꯤ ꯆꯥꯁꯦ ꯐꯩꯁꯦ ꯊꯛꯏꯁꯦ ꯁꯤ ꯃꯔꯛ ꯃꯔꯛꯇꯅ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯉꯥꯛꯇ ꯊꯝꯃꯦ ꯁꯤ ꯃꯅꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯑꯒ ꯕꯥ ꯐꯖꯩꯅꯦ ꯁꯤꯁꯤꯅꯦ ꯀꯌꯥꯝ ꯁꯣꯞꯅꯨꯔꯣꯝ ꯑꯩꯗꯤ ꯐꯤ ꯐꯧꯕ ꯂꯥꯛꯄ ꯈꯪꯗꯦ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯗꯨꯝ ꯂꯥꯏꯟ ꯑꯃꯃꯝ ꯍꯦꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯏꯟꯇꯔꯦꯁꯅꯤꯅꯦ ꯍꯦꯛꯄꯗꯣ ꯁꯤ ꯍꯦꯛꯒ ꯅꯪ ꯈꯔꯤ ꯆꯥꯗ ꯗꯥꯏꯔꯦꯛ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯥꯞꯆꯤꯜꯂꯤꯔꯣ ꯍꯦꯛꯑꯅꯤꯅ ꯑꯗꯨꯒ ꯅꯣꯏ ꯅꯇꯩ ꯆꯥꯏꯃꯅ ꯅꯨꯡꯁꯥꯗ ꯍꯧꯗꯣꯛꯑꯅꯤ ꯑꯗꯨꯗꯒꯤ ꯃꯈꯨꯠꯅ ꯑꯃꯨꯛ ꯒꯔ 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 ꯇꯛꯈꯥꯏꯔꯅꯤ ꯑꯗꯨꯗꯩ ꯊꯥꯡꯅ ꯁꯣꯏꯗꯣꯏꯅꯤ ꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯀꯪꯍꯜꯂ ꯅꯨꯡꯁꯥꯗ ꯀꯪꯍꯜꯂꯤ ꯑꯣ ꯑꯗꯨ ꯂꯣꯏꯁꯨꯝ ꯆꯞꯄ ꯇꯥꯎꯔꯦ ꯑꯗꯨꯝ ꯃꯣꯜꯂꯦ ꯑꯣ ꯃꯦꯆꯤꯟꯗ ꯄꯤꯕꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯊꯧ ꯇꯥꯔꯦ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯁꯦꯝꯃꯤ ꯑꯣ ꯒ꯭ꯔꯤꯟ ꯇꯤꯁꯨ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯇꯤꯅ ꯍꯥꯎꯋꯦ ꯁꯤ ꯗꯥꯏꯔꯦꯛ ꯌꯥꯏꯑꯕ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯥꯞꯆꯤꯜꯂꯒ ꯈꯔ ꯒ꯭ꯔꯤꯟ ꯀꯪꯍꯜꯂꯒ ꯇꯤ ꯇꯥꯏꯞꯅꯤꯅꯦ ꯏꯁꯤꯡ ꯑꯁꯧꯕꯗ ꯍꯥꯞꯄꯒ ꯏꯁꯤꯡ ꯁꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯁꯤ ꯆꯃꯅꯥꯁꯦ ꯂꯣꯟꯕ ꯑꯣ ꯂꯣꯏ ꯏꯁꯤꯡ ꯄꯨꯔꯥ ꯃꯊꯛꯇ ꯐꯨꯜꯂꯤꯔꯛꯏ ꯇꯥꯎꯈꯠꯅ ꯑꯣ ꯂꯩ ꯇꯥꯎꯈꯠꯂꯤ ꯄꯨꯔꯥ ꯁꯧꯕ ꯂꯩ ꯏꯁꯤꯡ ꯏꯁꯤꯡ ꯑꯁꯧꯕ ꯂꯩ ꯒ꯭ꯔꯤꯟ ꯇꯤꯅꯤ ꯁꯦꯝꯗꯣꯏꯗꯤ ꯅꯨꯡꯉꯥꯏꯁꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯅꯅꯦ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯔꯛ ꯃꯔꯛꯇꯅꯦ ꯄꯥꯅ ꯄꯥꯝꯕꯤ ꯑꯗꯨꯃꯥꯏ ꯎꯋꯦ ꯑꯗꯨ ꯄꯥꯅ ꯅꯠꯇꯦ ꯒꯨꯜꯃꯣꯔꯤꯁꯅꯤ ꯍꯥꯏꯅ ꯒꯨꯜꯃꯣꯔꯤꯁ ꯑꯁꯤ ꯂꯩꯁꯤ ꯀꯩꯅꯣ ꯑꯉꯥꯡꯕ ꯁꯥꯠꯇꯦꯁꯤꯅ ꯁꯤꯁꯦ ꯀꯩꯅꯣ ꯄꯥꯝꯕꯤ ꯍꯥꯏꯕꯅꯤꯅ ꯀꯨꯔꯥꯎ ꯆꯥꯛꯍꯥꯎ ꯄꯥꯝꯕꯤꯅꯤ ꯁꯤꯅꯦꯔꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯒꯩ ꯌꯦꯡꯕꯗꯗꯤ छोटी से कराई जुमना निकुन अरे जीवा तो सोन साइड बगान चापता है ꯑꯣ ꯈꯔ ꯍꯦꯛ खरदी ही ए या सोन मनुंग बचत लोय नो या तो बदो आ सोंदा नपी en kale dam si jo kwa se pandri mane ko ꯁꯤ
sige ano ko si pando na pano di daw noi mana mem si pando na mathak ka chung thagai daw na ihe si bandu su jam na lei si lak ko ngasi laktre ei pukri si jing du drain ne ba son gi sing lak to ne ba bari sa da borisa sonne drain lei se si gei sung drain ga samnari ne ba si drain si drain la sending da si drain na phai da nga su chin theram gani tu den de ge hakum tuin mara nga ma di sareng na ta pha ki si ge ge saring sareng haum gani mara ka mana porom porom so thada ba ga lai de direct pai che lai si jano mars ki do adu ga du ga phai na na han de loi hi ne nga jai ba cha na pukri nga jai ba si de pha ba ne loi jai ni ni ai na ai photo da pha da ai rum da ma sina khoi iche handu ni asina mogi machi jai ma ngasai gi na parlor da lei baduna ahan moi mau hum ni amaduna first parlor ma ki lei re second si je loi sip sa gro gi ngata ni akho gi sita ni di guwahati gi ore mana akho jumda ahan ore aduga asigana atumbi ore mayang asina akhogi mani sina mayang puna mu khorab jari sina akhogi first iche do asina moy second ai na khwai de last ni jumda na se ga la ga second ore oh nang jumda last ro jumda la nupa hum nupi ai thonda nupa na te nupa hum ai gi mathak ta nupi ai mathonda sipsagor ka yen no se simol guri iche handu na sipsagor hingodo ar hasora hingodo arge ai pe ma mai connection dei ni nei lai si da adu mujin akoi na ma ta akoi dai mai ne ma do mo ma si manau ne ba acha amana ma do sai ma sa amana mama boki ma sa wai sang si lot na pul la re ti lor da aduna akoi ni di khang nei do wari do agi pun na lai bani na akoi ni wari sana di sunita na asno ni di jaga pa mana bani wari sunita mana to ngale na po ene chu wari ngang de bani na wa ka dam ngang de ni ko iche ande angang da di da pon de da dungang ban angang ga di pa ma chang ta ni na koi la nungang e